RIMS na Naronda Office Assistant Tara Lounaba Hotnarambagi Mayokta PMO Tharagani EMS Regional Institute of Medical Sciences RIMS na yamna thazadaba mawongda Ministry of Health and Family Welfare Government of India na approved tawdaba Office Assistant gi post tara launaba Hotnaramliba sigi matangda Health Ministry amade India gi Prime Minister gi Office PMO da Taduna wakalagani haina apunba iraibaki mahiroi sinpanglup EMS na khangalagle ngarang kwa kaithel da leiba EMS ki mayai losang da pangthokpa paugi mifam amada lupa sigi Joint Secretary Thonglen longjam na hai RIMS na Office Assistant gi post tara launaba Hotnaramliba se lamdam asigi miyam da sauna namthak tawbane hiram asigi matang da lainga kasina akanba mijeng changpham thoe haukiba kumjali singani kunithoi ge June Tharagani panda RIMS ke Administrative Officer in Charge na sahi amagi contract basis da Office Assistant post tara launaba order thokiba laikre Notification adugi matungin na sahi adumak ke July 13 tagi 19 phauba punna candidate sanigo hompuge typing test pangthokhe masigi matung tarakbada post asigi matang da karigumba wafam amata thoktana namsinduna thamluraga sahi sigi February 9 da RIMS ki Deputy Director Administration na order ama thoktuna mamangi pangthokiba typing test adu sararoi haina phongdokhe loinana February 10 da anauba typing test pangthoklagani haina su phongdorokhe pumnamak asigi matung tarakpa oina nong mawal ingai typing test asigi damak miyoi mari amaso typing test da eligible oide haina notification ama thoglakpa sina miyamda samamnaba ama poghalle amugana February 10 da typing speed test aduda candidate ni fugomdoi khangatle haina notification thoglakibane notification thokriba aduna Office Assistant ge post asi Health Ministry ne approve tawdaba se RIMS authority na miyamda yamna chawna namthak tawbani haina lupasina lawwe Makata na sahi asigi March 10 mari da RIMS Director da tharakiba letter ge Annexer 2 da yauriba approve tawba contractual post kunga taret ki manungda manager office superintendent section officer amadi assistant hairiba posting asibu Office Assistant haina ming on thoklaga post tara lauramba se yamna asoiba manai maram asina laingang na kanba mijeng changlaga miyam gi khanduna achumba thabak paikhat pi yu hai khe Leishabi ama Esingda Taduna Siramle Thobal Police Station ki manung chanba Khangabok Part 3 Khundol ge Pukri achobada Leishabi amagi asibak sang tauraga leiramle Police tagi fangba pawgi matungina asibak sang adu Moirangthem Sudesna chahi kulhumdoi apokpa Moirangthem Syam Kesor kaubi haiba khangba ngamle Mahak Khangabok Part 3 makha lekai dagi ni haire imung manung dagi fangba pawgi matungina laikhidrabe Leishabi asi masagi wakhal choibagi anaba ma leibane asibak sang adu lauraga mathau mangam pangthokcharagi haijarakpadage imung manung da khusinakre haire Border town More da total shutdown chathare More ward number 7 gi manung chan leiba kanan benge Saiminthang Lufong gi misiga mari leina sem khiba JSC na pungkun mari gi manung da mihat pa puthokadabani haina demand tawduna ngarang ayok pung 3 tagi hauraga More town manung da kun mari gi total shutdown chathare amarom da misi siga mari leina sem khiba JSC na achumba wayel phangdreba pauba khongjang asi makha chathagi gani haina phongdorokle Shutdown asina maram oiduna More manung da phamba ima kaithel hotel dukan sing lona khi amade street vendor famna khi dei Imphal More lambi da passenger service tauba gari sing chena khi de amade tongan ba government department ki office sing thong lona khi ban mahoksa gi punsi da kai ba pi khe misi asiga mari leina na sem khi ba JSC gi secretary David Mimin by faina total shutdown asi yamna santi leina sathavane misi asida senari ba miwai sing laingang na thuba matam da faduna achumba wayel chathaduna mara leiba chairak pigidabani haina phongdokhe shutdown manung da pamdaba thokdok sing thoktana ba More Police More Commando Special CDO amade manga suba IRB ge personnel sing na akan ba section thorang laukhatuna ngak sen bagi thabak su chathare misi asina maram moiraga Technopal DC na thokbo order amagi matungin na More town manung da pamdaba thokdok sing thoktana ba CRPC gi section 194 ge makha da thingba sing thamkhre Sigi chairwal amana Technopal DC na CRPC gi section 194 gi makhada athingba thamjilaki badubo penda ba phongdokladuna sakti sisina basina afaba purakpagi mahuta amangbo helakani haiba wafam thamlakle misi adugi matang da palladuna Saiminthang Lufobo thongdagi ising khongda langthadringai gi mamangda tamthina phuduna hatkibagi khudam changdam oiba dakfam sing masada thengnai haiba wafam JSC na thamlakle Misi asigi matang da chumba wayel phangdriba phauba April 18 dagi hauna Asian Highway 1 ge Imphal More gi sarukta ban chathagi gani haiba wafam JSC na thamlakpaga loinana medical electricity water supply lining lights holga mari lainava sing airport satpa amade
Government ki security force ngi oinadi athingba sina konsiloi haire